ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯑꯍꯥꯟꯕꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ꯫ ꯃꯦꯁ ꯔꯥꯁꯤ ꯑꯁꯥꯎꯕ ꯑꯃꯗꯤ ꯍꯣꯌꯥ ꯐꯕꯅ ꯅꯔꯜꯗ ꯃꯥꯡꯖꯒꯅꯤ꯫ ꯍꯛꯆꯥꯡꯒꯤꯗꯃꯛ ꯆꯦꯛꯁꯤꯟꯖꯕ ꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯦꯠꯅꯔꯝꯕ ꯀꯣꯛꯆꯕ ꯅꯛꯅꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯃꯤꯡꯆꯠ ꯐꯪꯕꯗꯤ ꯂꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯋꯥꯉꯥꯡ ꯍꯩꯕ ꯋꯥꯠꯄ ꯑꯃꯗꯤ ꯅꯊꯛ ꯊꯣꯡꯕꯒ ꯃꯔꯤ ꯐꯕ ꯋꯥꯠꯄ ꯂꯩꯔꯁꯨ ꯂꯥꯟꯗꯕꯅ ꯂꯧꯁꯤꯡ ꯆꯥꯎꯕꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯆꯥꯎꯅ ꯐꯪꯒꯅꯤ꯫ ꯑꯅꯧꯕ ꯊꯧꯔꯝꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯑꯔꯥꯞꯄꯒ ꯄꯨꯟꯅ ꯄꯥꯡꯃꯤꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡꯅ ꯊꯣꯏꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯉꯝꯕ ꯅꯆꯥ ꯅꯅꯥꯏꯒꯤ ꯌꯥꯏꯐꯕ ꯂꯩꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯅꯤ꯫ ꯀꯔꯀꯠ ꯔꯥꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜꯗꯤ ꯇꯧꯒꯅꯨ ꯑꯃꯗꯤ ꯑꯅꯝ ꯇꯥꯟꯒꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯔꯜ ꯃꯔꯝ ꯆꯥꯗꯅ ꯃꯥꯡꯒꯅꯤ꯫ ꯊꯧꯅꯥ ꯐꯨꯗꯣꯛꯅ ꯊꯧ ꯄꯥꯡꯕꯅ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗꯁꯨ ꯀꯥꯟꯅꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯁꯤꯡꯍ ꯔꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯇꯥꯟꯅꯅ ꯄꯥꯡꯕ ꯊꯕꯛ ꯊꯧꯔꯝꯗꯤ ꯂꯦꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯝꯕ ꯀꯣꯛꯆꯒꯅꯤ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕꯗꯤ ꯍꯦꯟꯅ ꯐꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯩ꯫ ꯀꯟꯌꯥ ꯔꯥꯁꯤ ꯃꯔꯨꯞ ꯃꯄꯥꯡꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯂꯩꯖꯕ ꯂꯧꯁꯤꯡ ꯐꯨꯗꯣꯛꯇꯨꯅ ꯊꯧ ꯄꯥꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕ ꯋꯥꯠꯂꯤ꯫ ꯃꯔꯝ ꯆꯥꯗꯅ ꯈꯨꯠ ꯆꯥꯎꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯏꯔꯥꯡ ꯄꯨꯒꯅꯨ ꯀꯥꯟꯅꯔꯣꯏ꯫ ꯇꯨꯂꯥ ꯔꯥꯁꯤ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯂꯟꯁꯨ ꯆꯥꯎꯈꯠꯀꯅꯤ꯫ ꯃꯤꯀꯣꯛ ꯊꯣꯡꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯊꯥꯖꯗꯅ ꯅꯛꯅꯕ ꯃꯤꯅ ꯀꯜꯂꯛꯄ ꯑꯃꯗꯤ ꯌꯦꯡꯊꯤꯕ ꯂꯩꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯒꯠꯂꯤ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ꯫ ꯑꯅꯧꯕ ꯊꯧꯔꯝꯗ ꯈꯨꯠ ꯆꯥꯎ ꯊꯥꯕ ꯌꯥꯒꯅꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯤ ꯐꯤꯡꯒꯅꯨ꯫ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯙꯅꯨ ꯔꯥꯁꯤ ꯃꯤꯆꯪ ꯍꯦꯟꯒꯠꯀꯅꯤ꯫ ꯋꯥꯈꯜ ꯊꯣꯛꯀꯅꯤ꯫ ꯑꯐꯕ ꯊꯕꯛꯇꯗꯤ ꯃꯤꯅ ꯏꯟꯁꯤꯟꯕ ꯉꯥꯏꯗꯅ ꯈꯨꯠꯆꯥꯎ ꯊꯥꯕ ꯌꯥꯒꯅꯤ꯫ ꯌꯦꯠꯅꯕ ꯑꯐ ꯑꯄꯨꯟꯒꯤ ꯂꯝꯗꯗꯤ ꯊꯤꯕ ꯍꯨꯝꯕ ꯃꯊꯧ ꯇꯥꯔꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯩ꯫ ꯃꯀꯔ ꯔꯥꯁꯤ ꯑꯐꯕ ꯊꯕꯛ ꯄꯥꯡꯕ ꯃꯤꯌꯥꯝꯅ ꯇꯦꯡꯕꯥꯡꯅꯤꯡꯕ ꯅꯆꯥ ꯅꯅꯥꯏꯒꯤ ꯂꯝꯗ ꯍꯔꯥꯎꯖꯕ ꯊꯕꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯦꯛꯅꯕꯅꯗꯤ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤ ꯏꯔꯥꯡ ꯄꯨꯗꯅ ꯑꯃꯗꯤ ꯅꯥꯄꯜ ꯊꯥꯗꯣꯛꯇꯨꯅ ꯏꯪꯊꯅ ꯂꯩꯕ ꯐꯒꯅꯤ꯫ ꯅꯤꯡꯊꯤꯅ ꯃꯇꯝꯈꯔ ꯂꯧꯔꯒ ꯈꯟꯊꯔꯒ ꯄꯥꯡꯕ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯈꯤꯔꯣꯏ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯂꯣꯏ ꯇꯞꯊꯧ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯂꯥꯏꯕꯛ ꯐꯔꯅꯤ꯫ ꯊꯧꯅꯥ ꯂꯩꯕꯅ ꯑꯐꯕ ꯃꯐꯝ ꯐꯪꯂꯅꯤ꯫ ꯌꯦꯠꯅꯔꯝꯕ ꯈꯔꯗꯤ ꯀꯣꯛꯂꯅꯤ꯫ ꯃꯤꯌꯥꯝ ꯂꯣꯏꯅꯕ ꯆꯤꯟ ꯌꯥꯡꯕ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛ ꯂꯧꯕꯗꯤ ꯃꯇꯥꯡ ꯆꯥꯈꯤꯔꯣꯏ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯈꯔꯗꯤ ꯊꯨꯡꯒꯅꯤ꯫ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯩꯐꯝ ꯊꯣꯛꯇꯕ ꯋꯥꯐꯝ ꯃꯈꯥ ꯇꯥꯅ ꯍꯩꯍꯟꯕ ꯆꯨꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯏ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗꯁꯨ ꯊꯣꯛꯄ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯍꯥꯏꯔꯤꯕ ꯑꯉꯛꯄ ꯍꯥꯏꯗꯨꯅ ꯃꯤꯡꯒꯧꯅꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗꯤ ꯂꯩꯕꯥꯛꯁꯤꯗ ꯆꯠꯅꯔꯤꯕ ꯂꯣꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯅꯍꯜꯂꯒꯗꯤ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯔꯛꯂꯣꯏ꯫ ꯃꯁꯤ ꯇꯧꯗꯕꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯊꯣꯔꯛꯂꯕꯅꯤꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯛꯄꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯑꯌꯦꯠꯄ ꯄꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯂꯥꯏꯔꯦꯜ ꯃꯇꯨꯡ ꯉꯥꯏꯌꯟꯕꯒꯤ ꯊꯧꯗꯧ ꯇꯥꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯀꯣꯊꯣꯛꯂꯨꯗ꯭ꯔꯕꯁꯨ ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯇꯃꯛ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯕꯗ ꯊꯣꯛꯐꯝ ꯊꯣꯛꯇꯕ ꯊꯣꯛꯂꯣꯏꯗꯕ ꯀ꯭ꯔꯥꯏꯝ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯦꯟꯁ ꯑꯃ ꯊꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯀ꯭ꯔꯥꯏꯝ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯦꯟꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯌꯣꯛꯇ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯁꯤꯚꯤꯜ ꯄꯨꯂꯤꯁꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯕꯗꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯃꯠꯇ ꯆꯣꯡꯊꯣꯔꯛꯇ꯭ꯔꯕꯁꯨ ꯀꯣꯒꯅꯤꯖꯦꯟꯁ ꯂꯧꯕ ꯌꯥꯕ ꯑꯣꯐꯦꯟꯁ ꯑꯣꯏꯔꯕꯗꯤ ꯁꯨ ꯃꯣꯇꯣꯁꯨ ꯔꯤꯒꯨꯂꯔ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄ ꯌꯥꯏ꯫
crime natragana offense tuga chenaba miyoising phaduna maralgi matung inba cherak phanghanba yai victim adu masa hingliba oiragana mari leinaba IPC CRPC gi provision sing natragana state amasung center gi leiriba chanaba scheme singda fit tawsillaga refill compensation pibiduna phanghanbiba yai masa laikidaba yauragana leihoriba mahaki imungi miyoisingda phanghanba yai hairibasi crime natragana offense aduda chenaba miyoisingbu logi matung ina pifam thokpa cherak sing pibagi thabaktani adubu so motoda fawba laukhatpa sunataba thaudoktugi matangda formation complaint ama file toraklaba fawbada regular FIR case ama laukhattaba masimak laukhatfam thokpa police case laukhatpiu haiduna paumi miyoising pangthorakpa JAC semduna khongjangna chengba changsilakpagi thaudok asibu manipurgi angakpa thaudokni haidaba yaribra masigi mathakta original Izahar OE oina lauba yaraba complaint report file torokpadagi case laukhatlakpasingi manungdana register ad tawduna laukhatliba case tugi chathafam thokpa investigation gi thabak chathaba chenabani haiduna charge torakliba miyoising phangdre pundre haiduna wakatnarakpa demand torokpa masung numitta khudombina thinduna takpagi thaudok asibu angakpa thaudok ni haiba yaribra haidaba yaribra police da file torokpa complaint report khudingmak loinamak chumba asengba joinan ngakta oiram dabasu yai masinasu complaint report file torakliba miyoi complaint adu examine tawgadabani tawnaribani mahaki statement jinkhum ga mahaka file torakliba complaint report aduga corroborate tawnaragana mari leinaba IPC CRPC yauna relevant oina act singi provision sing makhada regular case ama laukhat kadabani chenabani haina accused sing phagat kadabani makhoi phagalaga chatharakpa investigation gi interrogation dagi thaudok aduga mari leinaba prima facie leibra natragana leitabra haibadu yenglaga mathau taba court while chatharakpada evidence exhibit oiba yaba hakchang sing khomjillaga yariba makai charge sheet thangatuna thuna while chathanaba hotnagadabani adubo pumnamak asi pumai haidoktuna thamlaga wakatlabasu case laukhatlabasu investigation chathadaba chenaba miyoising phade haibagidamak warunungju thawalakpa chumbra thaudok simak hauzik porompat ki Saina Institute of Medical Sciences ki maheroi ama ikai khumnaba manghan bikhibani haina thaudok ki matang da thokle case register tawduna laukhatlabasu chenaba miyoising police na phadre haiduna September 16 English sing ani kongani thoida governor amasung chief minister da aiba wakatche pisinki asibu wakat nafam thokpra haibani masini pujarakliba matam gi Wapham